Akasbani Imphal Wahengbam Rajesh na pau pajari ahanbada maruiba pau Imphal East amasung Imphal West jilada matam kaktana thamnamba curfew komthokle Rajagi Fishery Bibagna lamdamasda nga hena puthoknaba thawrang kayamarum lawkhatli Madhya Pradesh Vidhan Sabha Mikhalgi mirepse lokthopigi matam asina loire Mizoram Vidhan Sabha Mikhalgi board khombagi thabaksu khamthengna kalle amasung Gawada chathariba contractor suba National Games ta Manipur sanagi nipan yauna punna takaman kuntaret phangduna mapan suba mafamda leiri Imphal East amasung Imphal West jilada matam kaktan thamnamba curfew komthokle Imphal East jilagi district magistrate Kumanthem Dainana tokpa cherolamagi matungina jila asigi oina curfew matam ayuk pung 10 dagi numidang wairam pung 3 phawba komthokle Amaromda Imphal West jilagi additional district magistrate Dr. N. Johnson Maitina tokpa cherolamana jila asigi oina curfew ayuk pung 10 dagi numidang wairam pung 5 phawba komthokle hari Adumoinamak Thawal amasung Bishnupur jiladagi ngasi ayuk pung 5 dagi numidang pung 10 phawba curfew komthokli aduga Kaksing jiladana ayuk pung 5 dagi numidang pung 9 phawba curfew komthokli Rajagi Fishery Bibagna lamdam masna nga hena puthoknaba thawrang kya lawkhali masigi saruk amoina Pradhan Mantri Matsya Sampada Yojana gi makhada bibag asina mayang Imphal Kendra gi manungchanba Samusang Santipurda Ice Plant Unit ama hangdokre Akasbani Imphal da Rajagi Fishery Director Haisnam Balkrishna na hai asigumba Ice Plant Unit asi Manipurda ani sure masina miyoi kaya thabak pibada natana nga yopagi lamda kudong saba kaya piragani manghai handakta loktak pat amasung tangmu pata nga masa lak mga hena thadakre masigi maruiba pandamdi pat asida nga masing henghadanba amadi pat ki akoibida leiriba miyoi singi punsi mahing phagananbada natana senthok lambi lehenabani Director na hai Rajasida ahan boina recirculatory aquaculture system hogdokle Imphal West jilagi letong awang lekai da ahan boina masigi sem masi hogdok pani Assamgi Nagaon Police Team na Anti-Narcotics Operation chatabada sapon kep ahum da hablamba heroin gram nifu hena phagat pangamle thogdok asiga mari lenena nupi anisu phare hairi amaromda Nagaon Police na Haiborgaon Sambar da patida thi humbagi thabak chathabada drug lalonba ama ganja kilogram mari henbaga konana phare hari Guwahati Police na Paltan Bazar dagi drug lalonba nupi ani heroin gram sani ronga phare hari Rail Mantraloy amadi IRCTC Limited ka kusam naraga tha asigi tara tarukti awang nongpo bharki rajya singda North East Discovery Tour pangthok lagani hari tour asi Nai Delhi gi Sabdarjung Railway Station dagi lamthagani tour asina Assam gi Guwahati Shibsagar Jorhat amasung Kaziranga Tripura gi na Unakoti Agartala amasung Udaipur Nagaland gi Dimapur amasung Kohima phauduna chakani numit tara mangani chakadaba tour asina Meghalaya gi Shillong amasung Sohara dasu chatkani Bharat Gaurav Tourist Railgari asi Kendra Sarkar gi Ek Bharat Shrestha Bharat amasung Dekho Apna Desh ki manungchana lebak manunggi oiba lam koiba singbu pungning thogatnabani Pradhan Mantri Narendra Modi amadi Bangladesh ki Pradhan Mantri Sheikh Hasina na Bharat ki matenga lonana Bangladesh sa paikhat pasakot thorangi project ahum ngarang video conferencing ki khuthang da hogdokre project sing adudi Akwara Agartala cross border rail link Khulna Mongla Port Rail Line amasung Maitri Super Thermal Power Plant gi anisuba unit ni thauramadu wangang bada Pradhan Mantri Narendra Modi na hai hauki ba sahi mapan asida anoba bus service ahum hogdoktuna lebak ani gi marakta hena naksil hale bus service asina Dhaka Shillong Agartala Guwahati amasung Kolkata samna halle Kendra ki Shiksha Rajya Mantri Dr. Rajkumar Ranjan Singh na hairi National Education Policy lising ani kunna higher education yauna shiksha gi lamda achauba awonba ama puraknaba pandam thamli Assam gi Lakhimpur Commerce College ki Golden Jubilee loisanbagi thoronga mari lenana pangthokpa National Education Policy lising ani kun gi matangda jati thaki symposium da wangang mada Dr. Ranjan hai National Education Policy lising ani kun asi kunmathoi suba sahi sagi ahanba education policy ni Masina laibak asibu lam kya da sakot hanaba pandam thamli manghai policy asi shiksha yauna tongan ba lam singda kunmathoi suba sahi asiga sanaga da mongda Bharat manglom da sangsinaba anoba thorang sing yathoknabagi damaktani
Mahanai Bharaki education system asina laik laisu hairaba maming lairaba scholar kaya mathematics, astronomy, medical science, engineering chingba lamchingda puthokpa ngamli. Dr. Ranjan hai Bharaki kala sanskriti amasung philosophy na malemda achoba ihul ama piri. Manghai higher education institution singna makhogi ranking amasung accreditation da aheng mamiyeng changadabani masina magul leiba shiksha pibada achoba mateng oiri. Tabiriba pawasi Akashbani Imphal dagini. Madhya Pradesh Vidhan Sabha Mikhagi mirep se lokthokpagi matam ngasina loire scrutiny tawkhraba matungda mirep lisingani chamapan tarataruki mirep se sing yare haina ngarang laukthokibani. Thasigi taratareta sit chani kunthra leba Raija Vidhan Sabha Mikhagi board thadanagani maragasida board khombagi thabak pandom lomle. Pradhan Mantri Narendra Modi lagliba thangja numita Madhya Pradesh ki Ratlamda Tungani Mahagna Banjali da Pangthokpa Miyangi mitin namada saruk yagani. BJP ki election committee ki convener amasung Kendra ki Mantri Narendra Singh Tomar na ngasi Ratlamda satuna mafam adugi sem sariba sing yengsingani. Amaromda Narsinghpur Jilla da Pangthokpa Mikhal ki campaign amada Congress lusingba Kamalnath na scholarship scheme hokdoknaba laukthokki. Mangnai Congress na sarkar pairabadi angang singgi oiba scholarship scheme paro or parao hokdokani. Lagliba Madhya Pradesh Vidhan Sabha Mikhalda Kendra ki Mantri Ramdas Athwale ki dol Republican Party of India RPI na BJP ki mirep sing sogolagani haina laukthokre. Mikhal pangthokadaba numit mangani khakta ngaisilak Chhattisgarh Vidhan Sabha gi ahanba tangkhagi board khombagi thabak khamthena kalle sit marphuda leiba Raija Vidhan Sabha asigi ahanba tangkhakta sit kungi damak thasigi tareta board thadanagani. Both Thadanagadruba Mapam Singh Maoiski Irang na Solaba Mapam Ngaktani, Pradhan Mantri Narendra Modi na ngasi Kanker Jilla ta Pangthokpa Mikhagi Rally amada saruk yagani. Congress President Malik Arjun Kharge na ngarang Bastar Division gi Sukma Jilla ta Pangthokpa Mikhagi mitin amada saruk yaki. Sit nipu leiba Mizoram Vidhan Sabha Mikhagi board khombagi thabaksu khamtheng na kalle Raija Vidhan Sabha Mikhagi board thasigi tareta thadanagani Kendra ki Mantri yauna Rajniti dol singi lusingba singna voter singi pungning chingchinaba ngamjebi thaduna honari. BJP ki Central Election Committee ki mifam Nai Delhi da leiba Dolgi headquarters ngarang pangthokre mifam aduda lakliba Rajasthan amasung Telangana Vidhan Sabha Mikhalgi mirep oigadaba singi ming lapthokki mifam aduda Pradhan Mantri Narendra Modi BJP ki National President JP Nadda Griha Mantri Amit Shah amadi dolgi makok thongba lusingba sing saruk yaki hari. Enforcement Directorate na Delhi ki Mukhyamantri Arvind Kejriwal ngasi Wahengbam chatharagani. Excise Policy wathok ka mari lenana Enforcement Directorate na Wahengbam chathagadabani. Shri Kejriwal bu Prevention of Money Laundering eki makhada Enforcement Directorate na laknaba khangan khibani. Investigation Agency asina Delhi ki Mukhyamantri ki warol sing record tawgani hari. Gawada Sathariba Kuntratere Suba National Games da Maharashtra na Sanagi Takaman Yankhaiteru Yauna Punna Takaman Chama Nipunithoi Pangduna Medal Teligi Makok the Lady. Services Sports Control Board na Punna Sanagi Kuntrahumdo Yauna Punna Takaman Yankhaitere Pangduna Anisuba the Lady. Aduga Haryana na Sanagi Kunmari Yauna Punna Takaman Humfumanga Pangduna Ahum Suba Mapam the Lady. Manipur na Sanagi Nipan Lupagi Manga Amasung Senjengi Tara Mari Punna Takaman Kuntare Pangduna Mapan Suba Mapamda Lady. ICC Men's Cricket World Cup ki match amada ngasi Mumbai ki Wankhede Stadium da Bharat ka Sri Lanka ga sanaragani. Match asi nungthil pung ani degi sanaba haugani. Bharat hojik match taruk mai paktuna point 39 phanglaga ani suba mafamda leiri. South Africa na match 3 point 39 phangduna khwaigi makokta leiri. Ngarang Pune da sanakiba match amada South Africa na New Zealand bu run chama matpuda da thoiki. Hana betting thokiba South Africa na abiba over yankaida wicket mari turaga run chahum yankaitre lauki madugi paukhumda New Zealand na over kuntra manga ball ahumda wicket punamak turaga run chama humputere khak lobangam ke. Aroibada maroiba pau Imphal East amasung Imphal West Jilla da matam kakna thalamba curfew komthokle Raija ki fishery bibangna lamdam asida nga hena puthokna ba thorang kaya marum lokhatli Madhya Pradesh Vidhan Sabha Mikhal ki mirep che loktokpi matam ngasina loire Mizoram Vidhan Sabha Mikhal ki board khomgi thabaksu khamthena kalle amasung Gawada Sathariba Kuntrata Suba National Games da Manipur na Sanagi Nipan yauna punna takaman kuntare phangduna mapan suba mafam da leiri pau lojare.